मैं मुखरुम जरी तो बिरिबस इम्पैक्ट न्यूज़ के मनुंगुना की थरोमदा खेत्रिमयुम प्रेमचंद मैं मुतराम नो ओक्चरी मणिपुर हौजी हौजिमक थोकलिबा इरांग असि ngasiga thana khogi tha ahum hejankhre tha ahum ga numit mangani rom changsilakhlaba sugumba tangdulita daba manipur gi oriba film asida karam thorang sing lokhallaga waroshin purakpa yabage santi purakpa yabage haibasi makai kya marumdagi honaba leptri aduga nakal amaromda hauji haujimak parliament ta ngasi asi khogi opposition gi alliance oriba INDIA India haina khangnariba Kangbu have a opposition ki alliance asina parliament da no confidence motion pukhatuna Manipuri issue sigi matang da khanaba ukhre aduga hairiba khanaba haukiba no confidence motion thalajabagi motion pukhatpagi wahau du koina masigi kogi wafam thanakpa matamda kogi congress ki MP Gaurav Gogoina tongan wafam kya ma thamkhre maga se Manipur su laglabna mabni maruina manga thamki wafam singi manungda haujuk fawda Prime Minister na Manipur da chatriba karigino aduga numit marfuni hela fawda karigidamakta mahagna hairiba thokliba wathok asigidamakta wafam da thamdribano aduga karigidamakta Prime Minister Narendra Modi na Manipur ke Chief Minister se sindoktriba karigino loktriba karigino haiba wahang singasi parliament da hangkhre aduga topa MP singasu tongan ba ko gi wafam kyam pukhalakhi adumakbu Manipur oina haiba tare Manipur da lairiba BJP की MLA सिंगना दिल्ली चल कांदा प्राइम मिनिस्टर यावना तोंगान बा सेंट्रल रुचिंग बा सिंग उनदुना मणिपुर थोकलिबा थोकलिबा इरांग असगी मतंगदा कुपना पाउदम लकांदा आइबदी ngasi नो कॉन्फिडेंस मोशन खनरिबा सिगी पाउखुम मसी प्राइम मिनिस्टर ना लाकदौरिबा कोगी अगस्त तांग 13 पाउखुम पीबा याय हाबगी वफम लाकपदगी हाइरिबा प्राइम मिनिस्टर पाउखुम पिरप मतमदा मणिपुर की ओइबा वफम सिंग असि निथिना पुखत पिदुना वालोशन पुरकपा याबा दुगुम्बा सोल्यूशन सिंग पुरकनबगी लंबी यमा यात पोइना मणिपुर की BJP MLA सिंग दिल्ली दे चनबा थोरांग तौबा हौनखरे मरमदुना हाइरि बहिरम मसिगी मतंगदा अखोइना करम मियेंग चंगबा याबगे हाइबदु खैनाबगदमक्ता ngasi thamjoriba topic asi BJP MLAs to meet Prime Minister Hari Hirmas ki matang ani Hari Hirmas ki matang na manung huna khana bang asi Impact News ki studio relation biri basi an hamda ai he to phambiri basi Dr. CHINGLEN MAISNAM Professor Department of Economics Manipur University ni ham rojab taram mokchari matang relation biri basi na HEMCHANDRA SALAM ICHEL Express ki editor ni rojab taram mokchari aduga ye ithang thang relation biri basi na Modern College की retired assistant professor H INDRAKUMAR ni rojab taram mokchari सिगी मतंग सिमदी पार्टी की ओजबा कोई फ्रेप ओइबनिना दुगा MLA सिंगी मगी elected MLA सिंगी फ्रेप ओइबनिना यामना सेंगबा मसिगी मनुंगे वफम दुदी मरी लेनबा पार्टी दुगा मरी लेनबा MLA सिंगना इपिबम थोएने खले हदी मनुंगदा करी कोई मागी पुनिंगी वा मन की बात हाय तारे करी लेगे दुदी कोई खंगदे दना को अदुगा तसिंगनमकी अखोगी मागी चप चाना मागी खनभम मफम अमखक्ति अखोगी MLA सिंगी दमतदी असेंबली ने असेंबली जे अखोगी लॉ मेकर सिंगी स्टेट सिंगी दे कोई लॉ मेकर सिंगी ख्वाइदगी अखोगी मतिक चाबा अदुगी प्लेटफॉर्म दुदी अखोई सिनवय अदुगा पार्लियामेंट खनर इसिदी ऑपोजिशन अखोगी प्राइम मिनिस्टर ना वांगांग द्रिबसी करिगिनो अखोगी कुइमल्ले मसी अखोगी मसीगी अखोगी कुइमलकपदगी हाइतारेने को मतिक साइलेंस है मसी मसुई थुगाइना नबैदमत सिनबनी हाइबदु मागी अहानबगी अखोगी ओपोजिशन की माइकेदी थमदुन सुताखरे अदा मरुएन सला इबो वफमदी कोई ब्रिटिश पार्लियामेंट खनखरे यूरोपियन पार्लियामेंट खनखरे अदा कोई इंडिया के पार्लियामेंट दी मसी करी गिदमत मसिदा कोई स्टेटमेंट म पीद्रिबनो हाइबगी अदुगी इशू म थोक्तना हुजिती लेबा पुंजाव थिंदना पार्लियामेंट नो कॉन्फिडेंस लाइ नो कॉन्फिडेंस पुदोइबसी मसिंगी वारते मसिंगदी अदुम BJP na masing adum yam hele masingi wanate moin habisi justice for Manipuri justice ki damutani masingi wadidi moju khangi adum defeat over yan adang si jai na parliament matek amatang haipetang ai salam dai da haipet tab Kiren Rijiju na magi kogi masigi khana beja saruk ya dana mana pigi ba mot se haide koina khangi ugi parliament si da 16 hours ka minute khara phang kani punna masi kogi nina besti da no confidence ki मसैदा कोई स्पीकर मरुब स्पीकर 35 यावदोइने सिदंगसी किरण रिजिजू न मा नॉर्थ ईस्ट की लाकपा अदुगुंबा MP सुनी अदुगु मासी मिनिस्टर मसुइको अदु मान ngasai हागिबसी मरुना सिगी नो कॉन्फिडेंस मतंग चादे मतम चादे हजुकसु
loiba natrigo hajika dum makta dum hajiksu nongmei dum kapnari asiguma film si 95 days yolo si about the prime minister si even wam tangang de si issue si matang da aduga video viral am khaki matang da di parliament that July 20 da parliament holding mamang da miyam da prithvi da amukta thokidriba natraga India da amukta ukidriba adugumba yam sathiba amadongna Manipur da amakhak thokibadu madu puthoga uhalle masimak Manipur miyam gi yamna sokiba sentiment da yam sokiba makak nin haidai aduga akhoi Manipur da gi minister sing MLA sing adi opposition gi mayam ama akhoi Delhi da game tawdana prime minister unajagi hena permission sik tawda pirakidrobne adubo handakti BJP gi MLA singna masi prime minister unaba pamli basi unaba su yabagi oithokpadi leyeba maramdi det 10 da hadi prime minister na sigi matang da fam khara parliament da phongdokpa yabagi oithokpa leibasina maram kanda madugi feedback se phagi Amit Shah hoy adagi kari kari dagi taba feedback tuga Manipur da leriba MLA singsidagi direct oina taba feedback tuga ani dogi manadaba su mayam legadawnina adugi matangda prime minister na madu una halakpa yabagi oithokpadi lei haininge ko aduga mamangda yengriba lakhriba phibamdu uragadi unagadau su mandaba haidi Manipur gi thodok prime minister si yamna sauningba amasu ubu phange si chakolaba 25th century gi matam si sida kangluk mani gi makta hanaba kai si yamna ikainingai oiba amakhani kaina mana adumain lowbra adun maram marganda sigi matang da phomta phongdok taba sigi Manipur gi mi laga unajage ha bhokda unadabagi unahandabagi maram je masi oibi ya aduna handaki matang si prime minister di soidana maki that 10 sida sam wafam kharadi parliament da phongdok pa yabagi oithokpa se leirabanina Manipur gi issue ji mayak siangna uhannabagi damakta ekhoi gi Manipur gi BJP MLA singsina mangonda hariba feedback singse piba chatpa oigani haina lauba chumne ba leader mana sumaina awa ana tarba misi mina akoi gi mihat mipun yam thina tawraba terrorism ji asuki matik kallaba lam amada karigumba wahi amata ngangdana mafam du da bawda chatana magi emissary su thadana paramilitary forces mayam thajalaga karino haibasu mathong khangdana makhoi gi assignment su pidana sum yanghalaga leibagi mongda thamisina miyamna sawsi hengalakunina magi akoi gi hoji gogoina pibadu da natana atopa akoi gi MP kharasu leramba yaina khalis misi thangalakpada ko masi 50 oidorini 50 sina thangalakuni 50 si manungda kara koi gi kari haitare kara kanna ngangba ngamba yamna argumentative oiba agai personality kharasu yaurangmani ai thajei moi singduna gogoina ngangbu gi paukhum nataba atopa sina ngangbu gi paukhum sumana mitu da pidoini tangtarase sidai sidane ba MLA mayam sing sina ma unana ba ne sangise BJP MLA na mase unaba ngamni thaje dia ba aigi calculation da de kari no da ma de so much busy on that day kari mayam du gi paukhum khumna na ba hona bada Manipur gi kaino si situation si haurakpa matamda ngangpa matamda mana khumakpa matamda amane heta MP amane heta yelakpa yai counter argument put up tawba yai ba sigi kaino leibanina procedure leibanina numitu da karigomba any ngasi dagina mana pido reba numi sawagi manung sida karigomba bill lamata parliament ta pukhatpa yade ba si khaktane ba motion se khana doise ar si sidai sida adum numit humni se ngasi dagi thana masi magi paukhom pidri bawang sing marak sidane ba khana doise maduda hozik hangbirei bado BJP gi MLA singnama unaba phangdra phangoi ise masidi aidi thodokna importance ne laude maram di hana de su hona ai khoi da sigumba show ma ai khoi yana fanciful oiba show ma ai khoi da utkre